Imphal East Police amadi Senapati Police na tongan mamapam anidagi Yamlaba Heroine number 4 Kani amadi bomb sabada sijinnaba potlam kaya phagatpa. Hiram sigi matangda paumi singa unaba ama Imphal East Police Complex ta pangthokre. Paumi singa unaba aduda district asigi M Pradip amadi atai police officer kaya su saruk yake. SP Imphal East M Pradip na phongdokhibada chapchaba kaknaba paw ama phangbadagi ngarang Imphal East ki chekon tribal market manakta achat awok sing check tawbada Senapati District ki Kangchup Gelzang Singda Kuki village dagi Veinei Chong Khongsai chahi kuntraga taruk mapuroiba Jangminlal Khongsai dagi heroine number 4 sob case chamaga humfu punna kg aniga gram humfudra phone ama amadi sel oina lupa lising mga phagatpa ki hairi makata na wahang pahong tawda mahak masana potlam singa do sob case amada lupa lising mapan gi changda lawrakhibani loinana hairiba potlam singa sige konana bomb sabada sijinnaba machak kharaga loinana Senapati da leiba nupi amada pirugadabani haiba khangmangamki makata na team masina Senapati da chatuna atopa nupi adusu phagatpa ngamle haiki phagalaba nupi adudi RK Paukhurau chahi yankai apokpa RT khu Khamsong Karong Senapati dagini mangondagi su kani kg amaga gram kuntra heroin powder gram tara humdoi blasting gelatin stick kuntra detonator pack ani cotex wire mobile phone ani seloina lupa lising mga kasupna yankai amadi atai potlam sing ni haiki SP na makata na phongdokhibada hairiba nupi ase Senapati Bazar da nga akangba yonbani potlam sing adu mahaki ugi potfam adugi pakhada lotlambani potlam sing adu underground outfit sing da pinaba loinena Independence Day gi mangoinena ayet apan thoknaba honabra haibagi chingnaba lei haiki fagalaba potlam singa loinena makoi ani makhata ba wahang pahong taunaba Porompat police station da sinakre hairi Kailangan magi bayar dengan aku di par si itu pot amasung par si kalau ni aku di tim se kailangan jadi senapati kan korun dari kontor mungkin aku di tim dan senapati itu proses tahu man identify tahu nupi ama aku di dry fish market senapati market sekarang ayam aduh ini macam ni mana identify tahu macam ni search tahu aku ni makada Paliba, 1 kilogram and 30 gram of opium, 1.30 kilogram of opium kani. Adadi 1 soap case heroin powder, 13 gram. Aduga masida yamna incriminating or 30 number of gelatin stick. Explosive ID the same way.